Petitioner manga Supreme Court of India na khangat pasida ehang file togiba petition asi yaure amade ehak represent toriba Josefa ekoge senior advocate learned senior advocate Josefa Hamadi ai represent toriba sisu manga adugi manung yaure mayam landa Islam dharma chaliba maitai pangan furup punamna lada dua tobada yomin asi ai bo khumse thamjabagal wenana seminary ba kanglu furup rimak amato waina chamana yengda yengba ngambadum India ki democratic principle and the secular feature ado matam supada lengdana thamgani amde leigani abdu ngasi ki Supreme Court ki adum laba arandagi ngasi boda satharapa hearing asi de koni uba phangi. Assalamu alaikum wa rahmatullahi wa barakatuh. Manipur da leiriba Islam dharma chatpa maitai pangan furup harga khanariba Musliman India da Muslim Hindi dana koi Urdu Hindi dana Musliman harga punamaki mafamda ai mai dagi thamoi sengna ina nalo paikai kono botsabaga loinana koi Supreme Court of India da ngarang dagi chattari bai koi ge Work Amendment Act 2025 asida aisa petitioner ama oina writ petition civil number 0000331/2025 asi ngarang pungani dagi hearing auraga ngasi amaka hearing chattagre hearing chattabasida aigi petition asi all over India dagi koi Work Amendment Act asi challenge to petition 50 plus 30 airiba Supreme Court thariba petition sing asi imanung dagi petitioner manga represent to godoriba kensing aigi petition asi bu represent to ribasina senior advocate koi Josefa Ahmadi hanagi former Chief Justice of India gi machanapa koi A.H. Ahmadi gi machanapa na aigi petition asi represent to bane hariba argument asi ngarang koilonam all over India da uwa phangre Kapil Sibal Abhishek Manu Singhvi Dhawan Josefa Ahmadi nachingba singna argument the petitioners gi maikai dagi yam fazaba mongda argument or unconstitutional oiba section sing point out toraga koi idobadagi Supreme Court na sungarang interim order mak tadragasu dictate toraga hariba yamna contesting oiba issues ahum maruaina work property by registration or registration or user haripur hana leiriba the status ko ada damak thamba mathangi hearing next hearing asi koi petitioner mangagi lokhalaga tentative date oina megi tarik manga damak mathangi hearing satagani masigi hearing sigi satadringi marak sida ek asi ek on graba 2025 ki Work Amendment Act on graba se satnava yamna contesting ori issue ahum ai batare hojike ina ke ama ani subadana koi ge hanage Central Work Council natragana state ke work board asida non muslim ama fo appoint toroi haibana chingba adagi ahum subadana deputy collector na work property makhaise koi ge either it is worked or not haibage contesting issue ama lerambadu collector da full power judicial power pibage mong tawkhiroi mathang hearing next hearing the sarkar gi uken solicitor general of India gi maikai dagi sunga sigi hearing da mangna propose to rakhiba amade hairibadu mathangi hearing for STS of the status hana mamang dai chana ribadu adam thamaga mathang hearing da Supreme Court of India na tarakpa rai ngairaga the interim order natragana madugi judgment challenge story base hairiba Work Amendment Act 2025 as unconstitutional oi asigi se haiba koi petitioner singi leading makai mayam se tara matungda Supreme Court ki final judgment lagtringai mathang hearing satri fo haiba makai se lairagani haiba se Supreme Court of India ki Chief Justice of India gi magi remark open court ki remark tasmayam lena makhanare hojikte koi unconstitutional oi haiba simasu hojik leiriba da yanaraba amadi accept toraba admit toraba ofam amani amade koi government of India ki Solicitor General of India na submit to ki bada su mana propose to bada su masana hojik admit to zaraba ma koi tarabanina masima ipak pagi mekai da sangsal le na koi lopam to amade ege mekai dagi individually independently pursuit to zabane hairiba asum laba fact matter of fact
अदगी अनकॉन्स्टिट्यूशनल होइबा कॉन्स्टिट्यूशन भारत के संविधान बु पंगाउनबा चना कंगलोन बु पंगाउनबा अदुगी मयोक्ता आइरिबसेन इंडिपेंडेंटली परस्यूट तौरगा सुप्रीम कोर्ट ऑफ इंडिया दा थाजखिबनी आइरिबा पिटिशनर मंगा सुप्रीम कोर्ट ऑफ इंडिया ना खंगतपसिदा यहांग फाइल तौखिबा पिटिशन असि यावरे अमदे यहांग रिप्रेजेंट तौरिबा हुजेफा एकोगे सीनियर एडवोकेट लर्नेड सीनियर एडवोकेट हुजेफा अमदी आई रिप्रेजेंट तौरिबा सिसु मंगा अदुगी मनुंग यावरे मयाम उल्लाहदा इस्लाम धर्म चलिबा मैतै पंगन फुरुप पुनमना उल्लाहदा दुआ तौबदा यौमिन असि आइबो फुमसे थमजबगल वेना लेमिनारीबा कंगलुप फुरुप खुदिमक अमतो ओइना चमाना येंगबा ngambadum इंडिया के डेमोक्रेटिक प्रिंसिपल अमदे सेक्युलर फीचर अदो मतम सुपदा लेंगदना थमगनी अमदे लेगनी हाबदु ngasi सुप्रीम कोर्ट की अदुनबा अरांदगी ngasi बौदा चथरपा हियरिंग असि देखोनि उबा फंगी सिगी दमकता सोय कोइ खुदिमकना कोइगी जस्टिस इंडिया के ख्वाइदगी हाईएस्ट कोर्ट ओरिबा सुप्रीम कोर्ट ऑफ इंडिया अमदे इंडिया के जुडिशियल सिस्टम जस्टिस सिस्टम असिदा कोइ थाजबा मांद्री अमदे थाजबा दमक लेरी अचुंबा ना मतम सुपदा जोय वेगनी हाबो फुमसे थमजरगा मयाम पुनमको मुकानन लोपमदि काइकम